ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯈꯨꯠꯇ ꯃꯥꯏꯔꯦꯟ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯑꯌꯤꯡꯕꯤꯗꯨ ꯇꯝꯅꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯨꯃꯥꯡ ꯑꯗꯨ ꯂꯦꯞꯇꯨꯅ ꯇꯝꯅꯥꯕꯨ ꯀꯧꯏ꯫ "ꯇꯝꯅꯥ! ꯇꯝꯅꯥ! ꯏꯆꯦ ꯂꯥꯛꯏꯌꯦ!" ꯇꯝꯅꯥꯁꯨ ꯃꯄꯥꯜꯗ ꯃꯥꯕꯨ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯏꯆꯦ ꯂꯥꯛꯏꯔꯣ?" "ꯑꯧ, ꯉꯔꯥꯡ ꯅꯪꯅ ꯃꯥꯏꯔꯦꯟ ꯆꯥꯅꯤꯡꯉꯦ ꯍꯥꯏꯅ ꯍꯥꯏꯔꯝꯕꯗꯨꯗ ꯏꯆꯦꯅ ꯅꯪꯒꯤ ꯃꯥꯏꯔꯦꯟ ꯑꯃ ꯊꯤꯟꯕꯤꯔꯛꯏꯅꯦ." "ꯐꯔꯦꯗ ꯏꯆꯦ ꯀꯥꯈꯠꯂꯛꯎ ꯐꯝꯁꯦ." "ꯍꯣꯏ ꯍꯣꯏ." ꯀꯥꯈꯠꯇꯨꯅ ꯐꯝꯃꯤ꯫ ꯐꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯑꯌꯤꯡꯕꯤꯅ ꯍꯥꯏ, "ꯏꯆꯦ, ꯉꯁꯥꯏ ꯑꯌꯨꯛ ꯏꯃꯥꯅ ꯏꯪꯈꯣꯜꯗꯒꯤ ꯍꯦꯛꯑꯦ. ꯅꯪꯒꯤ ꯑꯃ ꯄꯤꯍꯧꯔꯒꯦ ꯍꯥꯏꯗꯅ ꯑꯩꯅ ꯍꯦꯛꯇ ꯄꯨꯔꯛꯑꯕ. ꯏꯆꯦ, ꯅꯪꯁꯦ ꯅꯕꯨꯛ ꯌꯥꯝ ꯐꯩ. ꯑꯩꯒꯤꯗꯃꯛꯇꯁꯨ ꯌꯥꯝꯅ ꯈꯟꯕꯤ. ꯅꯪꯁꯦ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯆꯦꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ. ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯩꯁꯨ ꯌꯨꯝ ꯑꯁꯤ ꯆꯥꯎꯔꯛꯈꯤꯕꯅꯤ. ꯏꯟꯗꯣꯝꯆꯥ ꯑꯃꯗꯤ ꯅꯈꯣꯏ ꯑꯅꯤꯇꯅꯤ. ꯌꯨꯝ ꯑꯁꯤ ꯂꯩꯔꯤꯕꯁꯦ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯏꯄꯥꯛꯇ ꯑꯩꯁꯨ ꯇꯤꯜꯂꯕꯅꯤ. ꯏꯆꯦ, ꯑꯩꯒꯤ ꯄꯨꯟꯁꯤ, ꯑꯩꯒꯤ ꯃꯄꯣꯛꯁꯦ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯅꯣꯡꯗꯝ ꯊꯤꯔꯤꯕ? ꯏꯃꯥꯅ ꯂꯣꯟꯅ ꯂꯣꯟꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯡꯊꯕꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ. ꯑꯩꯁꯨ ꯈꯪꯏ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯏꯟꯗꯣꯝꯆꯥꯁꯦ ꯃꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯍꯥꯏꯕ. ꯇꯝꯅꯥ, ꯅꯪꯅ ꯍꯧꯖꯤꯛ ꯈꯜꯂꯤꯕꯁꯤ ꯀꯔꯤꯅꯣ?" ꯇꯝꯅꯥꯅ ꯈꯨꯝꯖꯩ, "ꯏꯆꯦ, ꯑꯩꯅ ꯈꯜꯂꯤꯕ ꯍꯥꯏꯕꯕꯨ ꯃꯥꯅ ꯌꯨꯝꯁꯤ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯀꯧꯕꯤꯔꯕ ꯑꯁꯤꯗꯅꯤ. ꯃꯥꯒꯤ ꯋꯥꯈꯜꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ. ꯍꯤꯗꯥꯛ ꯊꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯑꯣꯠꯄ ꯅꯩꯕ, ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯉꯥꯡꯗ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯟꯕ. ꯃꯥ ꯌꯥꯝ ꯍꯦꯟꯃꯜꯂꯤ. ꯃꯥ ꯋꯥꯈꯜ ꯌꯥꯝ ꯌꯥꯎꯃꯟꯗꯦ. ꯏꯆꯦ, ꯃꯥꯅ ꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯃꯪꯗ ꯐꯥꯎ ꯃꯪꯂꯨꯗꯦ. ꯑꯁꯨꯛ ꯊꯨꯅ ꯃꯥꯅ ꯍꯣꯡꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯔꯨꯗꯕꯅꯤ. ꯏꯆꯦ, ꯑꯩ ꯌꯥꯝꯅ ꯋꯥꯏ. ꯑꯍꯤꯡ ꯑꯃꯇ ꯇꯨꯝꯕ ꯌꯥꯗꯦ. ꯆꯥꯕꯁꯨ ꯑꯃꯠꯇ ꯌꯥꯗꯦ. ꯋꯥꯈꯜꯁꯨ ꯍꯦꯟꯅꯅꯦ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯈꯤꯅꯨꯁꯦ. ꯈꯣꯝꯕꯅ ꯑꯗꯨ ꯌꯧꯅ ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯎꯗꯨꯅ ꯂꯩꯕ ꯉꯝꯒꯅꯤ? ꯏꯆꯦ, ꯊꯥꯖꯗ꯭ꯔꯦꯗ. ꯑꯩ ꯑꯁꯦ ꯃꯥꯒꯤ ꯆꯩꯁꯤꯡ ꯈꯪꯗꯅ ꯆꯥꯔꯕꯅꯤ. ꯑꯗꯨꯕꯨ ꯑꯩ ꯃꯥꯇꯕꯨ ꯅꯨꯡꯁꯤꯕꯅ ꯈꯣꯡꯐꯝ ꯑꯁꯤ ꯑꯃꯇ ꯂꯦꯟꯂꯣꯏ ꯈꯟꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯑꯩ ꯂꯩꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯒꯤ ꯏꯉꯛ ꯄꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯏꯟꯊꯣꯛꯄꯤꯔꯛꯈꯤ. ꯑꯩꯕꯨ ꯇꯥꯟꯊꯣꯛꯄꯤꯔꯛꯈꯤ. ꯑꯩ ꯎꯄꯥꯏ ꯂꯩꯈꯤꯗꯦ. ꯀꯞꯇꯨꯅ ꯑꯩ ꯏꯄꯥꯝ ꯑꯁꯤꯗ ꯍꯜꯂꯛꯈꯤ. ꯇꯝꯅꯥ, ꯏꯆꯦ, ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯋꯥꯃꯩꯒꯨꯝꯅ ꯑꯣꯝꯗꯨꯅ ꯆꯥꯛꯏꯅꯦ ꯏꯆꯦ. ꯏꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯕ ꯍꯥꯏꯕꯁꯤꯕꯨ ꯐꯖꯕ ꯊꯕꯛꯂ? ꯑꯩꯕꯨ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯔꯝꯒꯅꯤ? ꯃꯤꯒꯤ ꯋꯥꯗꯤ ꯉꯥꯏꯈꯣ. ꯃꯤꯒꯤ ꯃꯆꯤꯟ ꯃꯦꯟꯕ ꯑꯩꯈꯣꯏꯅ ꯉꯝꯒꯗꯕ ꯅꯠꯇꯦ. ꯅꯪꯁꯦ ꯁꯤꯗ ꯑꯁꯨꯛ ꯃꯄꯣꯛꯁꯤꯃꯒꯤ ꯂꯩꯔꯒꯅꯤ ꯍꯥꯏꯕ ꯅꯠꯇꯦꯗꯅ. ꯃꯇꯝ ꯈꯔ ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯂꯩꯕꯅꯤ. ꯃꯤꯅ ꯀꯔꯤꯁꯨ ꯍꯥꯏꯅꯔꯝꯃꯣꯏꯗ. ꯏꯆꯦ, ꯂꯥꯏꯕꯛꯀꯤ ꯅꯣꯡꯗꯝ ꯑꯃꯕꯨ ꯑꯩꯅ ꯌꯥꯝꯅ ꯋꯥꯔꯧꯏ. ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯑꯁꯨꯝꯅ ꯑꯣꯏꯍꯜꯂꯤꯕ?" ꯑꯌꯤꯡꯕꯤꯅ ꯈꯔ ꯇꯞꯊꯅ ꯃꯥꯅ ꯉꯁꯤ ꯇꯝꯅꯥ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯍꯥꯏꯒꯦ ꯈꯟꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ "ꯇꯝꯅꯥ, ꯅꯪ ꯄꯥꯎ ꯑꯃ ꯇꯥꯔꯕ꯭ꯔꯥ?" "ꯀꯔꯤ ꯄꯥꯎꯅꯣ ꯏꯆꯦ? ꯇꯥꯗꯦꯅ." ꯍꯥꯏꯅꯤꯡꯗ ꯍꯥꯏꯗꯕ ꯌꯥꯗ꯭ꯔꯕ ꯑꯃꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ꯫ "ꯇꯝꯅꯥ, ꯈꯣꯝꯕꯗꯣ ꯅꯍꯥꯟ ꯅꯣꯡꯃ ꯑꯃ ꯅꯨꯄꯤ ꯑꯃ ꯃꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯂꯕ ꯃꯥꯜꯂꯤ." ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯇꯝꯅꯥ ꯃꯥꯒꯤ ꯊꯃꯣꯏ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ "ꯍꯥ, ꯃꯥꯕꯨ? ꯑꯩꯈꯣꯏꯒꯤ ꯏꯅꯦ ꯑꯃ ꯃꯈꯣꯏꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯃꯌꯨꯝ ꯄꯥꯜꯂꯤꯗꯅ. ꯉꯔꯥꯡ ꯃꯥ ꯂꯥꯛꯑꯝꯃꯤ. ꯃꯗꯨꯗ ꯃꯥꯅ ꯄꯥꯎꯁꯤ ꯇꯝꯂꯝꯕꯅꯤ." "ꯏꯆꯦ, ꯀꯔꯤꯅꯣ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯣ? ꯃꯥ ꯋꯥꯈꯜ ꯌꯥꯝꯅ ꯌꯥꯎꯃꯟꯗꯦ. ꯃꯤꯌꯥꯝ ꯈꯪꯅ ꯂꯨꯍꯣꯡꯂꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯃ ꯂꯩꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯕꯨ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯄ ꯉꯝꯕ ꯅꯨꯄꯥ ꯑꯣꯏꯕ ꯃꯈꯣꯏꯒꯤ ꯊꯃꯣꯏꯁꯤꯕꯨ ꯀꯔꯤꯅꯣ?" ꯇꯝꯅꯥ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯂꯦ꯫ ꯄꯤꯔꯥꯡ ꯑꯗꯨꯕꯨ ꯎꯔꯗꯨꯅ, "ꯇꯝꯅꯥ, ꯅꯪꯕꯨ ꯀꯞꯂꯕ꯭ꯔꯣ?" "ꯏꯆꯦ, ꯌꯥꯝ ꯀꯞꯄꯤ. ꯃꯥꯅ ꯑꯩꯕꯨ ꯁꯨꯛ ꯃꯤꯔꯥꯏꯕ. ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯩꯕꯨ ꯁꯨꯝꯅ ꯃꯤꯔꯥꯏꯔꯤꯕ?" "ꯇꯝꯅꯥ, ꯅꯪꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯈꯤꯕꯁꯦ ꯅꯁꯥ ꯌꯥꯅꯔꯒ ꯅꯠꯇꯕ꯭ꯔꯅꯦ?" ꯃꯤꯠꯂꯨꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ ꯄꯥꯈꯨꯝ ꯄꯤ꯫ "ꯏꯆꯦ, ꯏꯁꯥ ꯌꯥꯅꯔꯒ ꯂꯨꯍꯣꯡꯈꯤꯕ ꯅꯠꯇꯦ. ꯃꯥꯅ ꯑꯩꯕꯨ ꯄꯥꯝꯖꯩ, ꯅꯨꯡꯁꯤꯖꯩ. ꯑꯩꯒꯤ ꯇꯨꯡꯗ ꯃꯥꯅ ꯏꯇꯠ ꯇꯠꯇꯅ ꯏꯅꯩ. ꯑꯩꯅ ꯌꯥꯈꯤꯗꯦ. ꯃꯐꯝꯗꯒꯤ ꯂꯩꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯩ. ꯑꯗꯨꯕꯨ ꯅꯣꯡꯃ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ, ꯀꯅꯥꯁꯨ ꯂꯩꯇꯕ ꯂꯝꯍꯥꯡ ꯑꯃꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯃꯥꯅ ꯑꯩꯒꯤ ꯈꯨꯠꯇꯥꯡ ꯄꯥꯏꯗꯨꯅ
mayum tamna chingki iche aisu nupi ma po oirubna khongpham matu khongge khanjaduna laiba kini haina khadokna ai to magi banak leikibani wafam sitabada ayingbi mahak kaya da sauning phawribano magi dam laiba kini khadokto lepiraga tuga mana ngasi asikum sajat asijatba ma khangoi trato hausikna nupi mamu purak to leiri haiba tamna si yamna sauningi mani ta dumda pangtau to ba yabra magi da lepiba aduga mana nang bukari sulaitana khanba tamna nang magi wakal khaluranu da iche magi wakal khalaga nangi thamoidi hena maisak hapnabani karigidamak nangna magidam wazagani manadi nangi kari sukhan manati nangbu yum madudagi tantoklaga atoppa nupi mu pusilakpa haibasibu nangbu khanjai haibagi mamirane nangta waraga toknabani khalura ise aigi thawai haksang ani ise madagi oikrabani karamnaina magi wakal khandaba ngamgani ahin chupa kaptuna magi wakal khanduna leibani nong hek ngan bagana kharai to gal asidi yengtuna manai bu lauba lakrai na ngai zabani ichi laklaroi mahak lakani haiba isina thasatre hausikna nupi amaga leiraba tamna magi thamoidi mache tana kairi mana khanjaruba duga tayonari haifam khangda mahak kapningbana loirabani masegi mamanga duda mahak kapadi ngamdabani ayingbi wakalda manaw tamnabu mafam maduda amuk chathaningtri wafam asida makoyani amuk makha tana wari sanai somdana mangola duda leimahal phamli tasingna mama ama oirubana handagi matang asida masanupa khomana tarokli pathawang asi mahak tasing yaningde mathana tapenda phongdoksei maha asuk wakal yawda masa magi nupi ma leina atopa nupi ma yumsida pusilakpa ngamba mabu phu seiduna otun tanthok phirabi imau nupi tubu amuk yumasida pusilaklibai haina khalubani tuga madi aigi isanu pasina asuk yamna wakal yawdribasibu karigino kairo leikai sigi mamangda imaya se thampham leitre hei ikaibna loire ayuk nina khomba mahak masada wakal khratai yahauraduna mapalda thoklei mamit adu noiduna phamdra leiribi mamada hai ma kogi sak loikrabro karigi sak no hojikpo hojikpo pung kya takrage hei nangne aigi mangta koina lepkanu sakrasat kaini ma ngatani soga tobiraklibudu nang wok wakal yawda masa sibu aigi oina phangjaruba aigi laibak thibani ima da kanana kari hayabagi nasa leiri nasa ingondik thayuni hei saukhataba nupi angang mu kari sulaitana khanba nangna tawriba chaliba sajat asi karino kaino ima nasa ibu kaidorage is aibu kaidorage kakaida hei tamna kadaino tamna madi mapam chakri karigi madi mapam chakri ba ainu mabu talib karigi taliba masakado nushidab yumse mana leibase aigi thamoy ase yam sakningi masakado uraga hita phuningi ma asibu kana nangi namit aduda imau tamnabu kari oina ubage laifadibi pizet phegaina saba laifadibi oina mawigi mitoi masanupagi ka henbu wahi asida mathamoy tu thitladuna phukagotuna masanupagi manam maduda makubakatna set anirak thai hai hinjaba nangi sarida nangi miyot minaida lanjadribi ai imaudo khang mangamtraduna sakhibani ne minungsi leitana nangna mabu tanthok pikibani ne ima chasisat aina mabu oliba mana hosik mapam dhanduna halakbi oina lekhribado yam pharabani karigino haiba nangni imau tamnabu asi yongna tathiriba matamduda nachai thamoina khanki mabu nongmu natraga nongmudi phagani mabu aigi khut changani leirang leikhoktagi mana hikani aina mafamda nungsi pami haina hai matamduda mana phajana yarakpa thoklabadi ngasi tori busumda khaktoramoi madubu thamoy yama panbi sajatla ma nasai singmagi kuba masing khangna sakrabani madugi lamani nasai ni ngasi khumlibasi phangjasat mana tawjabani leisani mapamduda magi maikai amuk hana ini yengadabnate mapam dhandu leibaduna magi matik chapsajabani leipeli masanupagi asiyongna luzada wangang matawasida mama oibi magi thamoidi tasengna sawningli nang ase nupi yeina popani
ꯂꯩꯅꯥꯒꯨꯝ ꯊꯣꯛꯂꯤ ꯍꯥꯏꯅꯔꯤꯕ ꯅꯨꯄꯤꯕꯨ ꯅꯪꯅ ꯑꯁꯤ ꯌꯧꯅ ꯅꯩꯍꯠꯄꯤꯕꯗꯤ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯪ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯆꯩꯅꯥ ꯐꯪꯂꯛꯈꯤꯅꯤ ꯅꯪ ꯁꯣꯏꯗꯅꯅꯦ ꯅꯤꯡꯉꯝꯂꯛꯇꯕ ꯐꯥꯎꯔꯛꯈꯤꯅꯤ ꯑꯁ ꯃꯋꯥ ꯑꯝꯇ ꯂꯧꯗꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯍꯥꯛ ꯑꯁꯤꯕꯨ ꯀꯅꯥꯅꯣ ꯑꯩ ꯀꯥꯎꯔꯦ ꯃꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩ ꯀꯥꯎꯔꯦ ꯇꯝꯅ ꯍꯥꯏꯕꯨ ꯀꯅꯥꯅꯣ ꯎꯆꯦꯛꯂ ꯇꯝꯅ ꯍꯥꯏꯁꯦ ꯄꯦꯟꯗ꯭ꯔꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯈꯥꯖꯥꯏꯗꯨꯗ ꯁꯦꯠ ꯐꯥꯖꯤꯜꯂꯤ ꯅꯪꯁꯦ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯕꯗ ꯇꯨꯀꯠꯆꯩ ꯅꯨꯄꯤꯕꯨ ꯑꯗꯨꯝ ꯍꯟꯊꯅ ꯈꯟꯕ ꯅꯨꯄꯤꯕꯨ ꯍꯩ ꯂꯩꯒꯨꯝ ꯍꯦꯛꯅꯤꯡꯕ ꯃꯇꯝꯗ ꯄꯠꯊꯠꯇꯨꯅ ꯍꯦꯛꯄ ꯌꯥꯕ꯭ꯔꯥ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯃꯧ ꯇꯝꯅꯥꯕꯨ ꯅꯪꯅ ꯌꯥꯝ ꯊꯨꯅ ꯀꯧꯔꯨꯒꯗꯕꯅꯤ ꯏꯃꯧꯕ ꯌꯨꯝ ꯑꯁꯤꯗ ꯊꯨꯅ ꯄꯨꯁꯤꯜꯂꯛꯀꯗꯕꯅꯤ ꯀꯧꯔꯣꯏ ꯁꯨꯀꯧ ꯀꯧꯔꯣꯏ ꯇꯝꯅꯥꯕꯨ ꯑꯩꯅ ꯁꯨꯀꯧ ꯀꯧꯔꯣꯏ ꯑꯁꯨꯝꯅ ꯂꯥꯎꯅꯔꯤꯉꯩ ꯆꯔꯛ ꯑꯁꯤꯗ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯂꯥꯛꯈꯤꯕ ꯑꯔꯨꯕꯤꯗꯨ ꯐꯠ ꯊꯣꯛꯂꯛꯏ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯍꯪꯉꯤ ꯅꯨꯄꯥ ꯇꯝꯅꯥ ꯍꯥꯏꯁꯤ ꯀꯅꯥꯅꯣ ꯂꯩꯃꯍꯜ ꯃꯍꯥꯛ ꯃꯃꯥꯏ ꯂꯩꯊꯣꯛꯏ ꯊꯣꯔꯛꯂꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯁꯛꯇꯝ ꯃꯥ ꯇꯁꯦꯡꯅ ꯌꯦꯡꯅꯤꯡꯗꯦ ꯅꯨꯄꯤꯁꯤꯕꯨ ꯃꯍꯥꯛꯅ ꯇꯧ ꯉꯝꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯔꯨꯕꯤꯅ ꯑꯃꯨꯛꯀ ꯈꯨꯝꯃꯨ ꯇꯝꯅꯥ ꯍꯥꯏꯁꯤ ꯀꯅꯥꯅꯣ ꯈꯣꯝꯕꯅ ꯑꯁꯨꯝꯅ ꯈꯧꯇꯛ ꯆꯥꯅ ꯈꯨꯝꯃꯤ ꯀꯅꯥꯁꯨ ꯅꯠꯇꯦꯗ ꯏꯃꯥꯒ ꯅꯪꯒꯅ ꯍꯧꯖꯤꯛ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯑꯩ ꯂꯣꯏꯅ ꯇꯥꯍꯧꯏ ꯃꯥꯕꯨ ꯀꯅꯥꯁꯨ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯅꯨꯄꯥ ꯋꯥꯐꯝꯗꯣ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏ ꯇꯝꯅꯥ ꯍꯥꯏꯔꯤꯁꯤ ꯀꯅꯥꯅꯣ ꯈꯣꯝꯕꯅ ꯋꯥꯗꯨ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯩ ꯀꯅꯥꯁꯨ ꯅꯠꯇꯦꯕ ꯅꯪ ꯌꯥꯍꯧꯔꯕꯣ ꯈꯨꯝꯃꯣ ꯍꯥꯏꯕꯅꯤ ꯅꯨꯄꯥ ꯇꯝꯅꯥ ꯀꯅꯥꯅꯣ ꯂꯩꯃꯍꯜꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ ꯇꯝꯅꯥ ꯌꯨꯝ ꯑꯁꯤꯒꯤ ꯃꯧꯅꯤ ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯤ ꯍꯥ ꯌꯨꯝ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯧ ꯅꯍꯥꯛ ꯊꯛ ꯂꯥꯟꯖꯗ꯭ꯔꯕꯤ ꯏꯃꯧ ꯑꯗꯣ ꯇꯥꯟꯊꯣꯛꯄꯤꯈ꯭ꯔꯦꯗꯅ ꯑꯔꯨꯕꯤꯅ ꯃꯄꯨꯔꯣꯏꯕꯗ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯀꯔꯤꯅꯣ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯆꯨꯝꯕ꯭ꯔꯥ ꯁꯤ ꯈꯨꯝꯃꯣꯕ ꯂꯣꯠꯂꯨꯗꯨꯅ ꯀꯥꯟꯅꯔꯣꯏ ꯈꯟ ꯑꯁꯦꯡꯕ ꯋꯥꯐꯝꯗꯣ ꯑꯗꯨꯃꯛ ꯍꯥꯏꯕ ꯇꯥꯏ ꯑꯆꯨꯝꯕꯅꯤ ꯀꯔꯤ ꯑꯆꯨꯝꯕ ꯍꯥꯏꯕ ꯑꯔꯨꯕꯤ ꯅꯪꯒꯤ ꯅꯐꯝꯗ ꯑꯩ ꯋꯥꯐꯝ ꯑꯁꯤꯃꯗꯤ ꯃꯤꯅꯝꯈ꯭ꯔꯦ ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯒꯅꯨ ꯍꯧꯖꯤꯛꯇ ꯃꯤꯅꯝꯈ꯭ꯔꯦ ꯁꯥꯎꯒꯅꯨ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯥ ꯑꯄꯪꯕꯤ ꯊꯃꯣꯏꯅꯤ ꯈꯟꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯤꯅꯝꯕ ꯅꯠꯇ꯭ꯔꯥ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯑꯩꯅ ꯃꯤꯅꯝꯂꯤꯕ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯃꯤꯅꯝꯕ ꯁꯤ ꯁꯥꯎꯔꯅꯨ ꯃꯥ ꯑꯃꯨꯛ ꯍꯟꯅ ꯃꯐꯝꯁꯤꯗ ꯍꯜꯂꯛꯀꯗꯕ ꯂꯩꯇ꯭ꯔꯦ ꯅꯪꯕꯨꯗꯤ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯅ ꯌꯨꯝ ꯑꯁꯤ ꯄꯨꯔꯛꯈꯤꯕꯅꯤ ꯑꯁꯨꯛ ꯆꯥꯎꯕ ꯋꯥꯐꯝ ꯑꯃꯕꯨ ꯑꯩꯉꯣꯟꯗ ꯃꯤꯅꯝꯂꯝꯕ ꯑꯩ ꯑꯁꯤ ꯂꯩꯁꯥꯕꯤ ꯅꯪꯅ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯅꯪꯒꯤ ꯅꯨꯡꯁꯤꯂꯪꯗ ꯑꯩꯕꯨ ꯊꯣꯟꯈꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯤꯅꯝꯂꯦ ꯍꯥꯏꯕ ꯑꯇꯣꯝꯕꯤ ꯑꯣꯏꯕꯗꯤ ꯑꯩ ꯉꯝꯃꯣꯏ ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯇꯝꯂꯝꯗꯨꯅ ꯇꯧꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯣ ꯑꯩꯅ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯂꯣꯏ ꯌꯨꯝ ꯑꯁꯤꯗ ꯅꯪꯕꯨ ꯑꯋꯥꯠꯄ ꯂꯩꯍꯟꯗꯅ ꯑꯩꯅ ꯊꯝꯒꯅꯤ ꯂꯩꯃꯍꯜꯗꯤ ꯃꯈꯣꯏꯒꯤ ꯋꯥꯗꯨ ꯇꯥꯅꯤꯡꯗ꯭ꯔꯤ ꯍꯤ ꯑꯅꯤ ꯇꯣꯡꯕꯗꯤ ꯅꯀ꯭ꯔꯥꯡ ꯁꯦꯒꯥꯏꯗꯨꯅ ꯇꯣꯛꯀꯅꯤ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯕꯨ ꯅꯤꯡꯁꯤꯡꯉꯨ ꯏꯃꯧ ꯇꯝꯅꯥꯕꯨ ꯌꯨꯝ ꯑꯁꯤꯗ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯔꯛꯀꯗꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯔꯨꯕꯤꯅ ꯃꯄꯨꯔꯣꯏꯕꯗ ꯑꯩꯕꯨ ꯊꯤꯜꯂꯨ ꯑꯩꯕꯨ ꯍꯧꯖꯤꯛꯃꯛ ꯌꯨꯝꯗ ꯊꯤꯜꯂꯨ ꯑꯩ ꯃꯐꯝ ꯑꯁꯤ ꯂꯩꯅꯤꯡꯗꯦ ꯑꯔꯨꯕꯤ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯑꯝꯇ ꯇꯞꯊꯈꯣ ꯀꯩꯗꯧꯔꯒꯦ ꯑꯩ ꯍꯧꯖꯤꯛ ꯀꯣꯛꯁꯤ ꯌꯥꯝ ꯁꯥꯔꯤꯕꯅꯤ ꯀꯔꯤꯒꯤ ꯇꯞꯊꯕꯅꯣ ꯑꯩꯕꯨ ꯌꯨꯝꯗ ꯊꯤꯜꯂꯨ ꯍꯧꯖꯤꯛꯃꯛ ꯊꯤꯜꯂꯨ ꯅꯪꯕꯨ ꯌꯨꯝꯁꯤꯗ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯄꯥꯝꯗꯦ ꯑꯇꯣꯝꯕꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜꯗꯣ ꯑꯩ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ ꯅꯪꯅ ꯑꯩꯕꯨ ꯌꯨꯝꯗ ꯊꯤꯜꯂꯣꯏ ꯍꯥꯏꯔꯒꯅ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯆꯠꯆꯈꯤꯒꯅꯤ ꯑꯗꯨꯒ ꯅꯪꯕꯨ ꯂꯦꯝꯅ ꯀꯛꯊꯥꯠ ꯑꯔꯨꯕꯤ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯀꯧꯔꯛꯀꯅꯨ ꯑꯗꯨꯛ ꯂꯧꯅꯝ ꯍꯩꯕ ꯅꯪꯅ ꯂꯥꯜꯂꯦ ꯍꯥꯏꯔꯒ ꯑꯩꯅ ꯉꯥꯛꯄꯤꯒꯗꯕꯁꯨ ꯅꯠꯇꯦ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯅꯪꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕꯅꯤ ꯅꯪꯗꯗꯤ ꯂꯦꯝꯅ ꯊꯥꯔꯣꯏ ꯑꯔꯨꯕꯤ ꯃꯍꯥꯛ ꯇꯁꯦꯡꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯏ ꯃꯍꯥꯛ ꯑꯁꯤ ꯂꯩꯁꯥꯕꯤꯅꯤ ꯈꯣꯝꯕꯅ ꯄꯥꯈꯪ ꯁꯥꯗꯨꯅ ꯃꯥꯕꯨ ꯀꯣꯏꯕꯅꯤ ꯑꯁꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤꯕꯨ ꯀꯣꯟꯅ ꯈꯪꯂꯛꯄꯗ ꯀꯔꯝꯕ ꯅꯨꯄꯤꯒꯤ ꯊꯃꯣꯏꯅ ꯁꯥꯎꯅꯤꯡꯗꯕ ꯉꯝꯂꯣꯏ ꯃꯍꯥꯛ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯈꯤ ꯃꯐꯤ ꯃꯔꯣꯜ ꯁꯠ ꯌꯣꯝꯁꯤꯜꯂꯤ ꯑꯗꯨꯒ ꯃꯄꯥꯜꯗ ꯑꯃꯨꯛ ꯊꯣꯛꯂꯛꯏ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯑꯔꯨꯕꯤ ꯅꯪꯒꯤꯁꯤꯕꯨ ꯑꯁꯦꯡꯕ꯭ꯔꯣ ꯑꯝꯇ ꯇꯞꯊꯈꯣ ꯀꯩꯗꯧꯒꯦ ꯅꯪꯕꯣ ꯀꯔꯤꯒꯤ ꯇꯞꯊꯕꯅꯣ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯌꯥꯝꯅ ꯄꯦꯟꯗꯦ ꯅꯪꯅ ꯄꯥꯈꯪ ꯁꯥꯗꯨꯅ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯆꯥ ꯁꯥꯗꯨꯅ ꯑꯩꯕꯨ ꯂꯧꯅꯝ ꯇꯧꯗꯨꯅ ꯀꯣꯏꯈꯤꯕꯅꯤ ꯅꯪꯒꯤ ꯂꯩꯔꯝꯂꯤꯕ ꯌꯨꯝꯂꯩ ꯀꯩꯔꯩꯒꯤ ꯐꯤꯕꯝ ꯍꯣꯏꯗ ꯍꯥꯏꯅ ꯑꯩ ꯈꯟꯗꯣꯛꯇꯨꯅ ꯂꯩꯔꯒꯦ ꯈꯟꯈꯤꯕꯅꯤ ꯑꯁꯨꯛ ꯆꯥꯎꯕ ꯑꯃꯕꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯤꯅꯝꯂꯝꯕ ꯏꯄꯥꯝꯗ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯌꯥꯝꯅ ꯂꯩ ꯅꯪꯇꯗꯤ ꯂꯦꯝꯅ ꯊꯥꯔꯣꯏ ꯑꯁꯥꯎꯕꯒꯤ ꯃꯌꯥꯏꯅ ꯈꯥꯝꯕ ꯌꯥꯗꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯨꯅ ꯆꯠꯈꯤ ꯈꯣꯝꯕ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯍꯥꯛꯄꯨꯗꯤ ꯀꯧꯖꯩ ꯇꯥꯗꯅ ꯆꯠꯈ꯭ꯔꯦ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤꯕꯣ ꯃꯃꯥꯏꯗꯨ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯃꯥꯕꯨ ꯀꯧꯏ ꯏꯃꯥ ꯅꯃꯧ ꯅꯨꯄꯤꯁꯤ ꯆꯠꯈ꯭ꯔꯦ ꯑꯝꯇ ꯀꯥꯝꯃꯨ ꯃꯈꯨꯠꯇꯨꯅ ꯃꯀꯣꯛꯇ ꯍꯥꯞꯇꯨꯅ ꯃꯍꯥꯛ ꯂꯩꯕꯥꯛ ꯃꯈꯥꯗꯨꯗ ꯐꯝꯊꯈꯤ ꯅꯨꯃꯤꯗꯥꯡꯅꯤ ꯐꯃꯨꯡ ꯑꯗꯨꯗ ꯇꯝꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯅ ꯀꯞꯇꯨꯅ ꯂꯩꯔꯤ ꯂꯥꯏꯕꯛꯀꯤꯅꯤ ꯈꯟꯗꯨꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯈꯤꯕ ꯑꯗꯨꯒ ꯅꯪꯅ ꯑꯩꯕꯨ ꯏꯟꯊꯣꯛꯇꯨꯅ
lamlanbi kanababu yumduda pusilakpu ay ngaikigani nangna hinakta lakpa mikupto ay warabasu wana ngaikigani mama ibema ibetombi sanglay bema imana saklore sakra sathoksi mitki pidu mamana ukini haibagi matagum sattay thoktuna ima isak saningje hay nangbu adumna dum tawraga leirage hairibro adumna leibana yadawribro nasadu siyamna soksile sakra sarusi natrabadi soidra naba tare ima nasa karisu saningu phawde hena su wakhaldo khansinganu nupagi thamoi wakhal haibasidi angawbani matam salan sitpa malang nuksit kumbani kayang kuina mani isabu asum inthokdun thamba ngamgani ima mado nupi ma pusilakto leire haina isi tamna ta paul tamlabe ha mabo masida bu nachai gi thamoi karamna pataduna leiba ngamgani nachai gi thamoi siya wai he kaya do si jibuni yemune mane khoi sibu karini haina khanbagi asuk usitaba mafam sida mabu lakadra haina khanjadu aina di mabu khawrangna ngaijai aduga madi adu palamlan yemaga wa makha taba ngamda mahak hena dum kapthori ibitombina sawningna mana sumna pangtawda tawba yabra isagi malai sidi hay mayun sakani ima toki ima lan tawruge ima chatpiki karigi satabano ꯑꯩꯈꯣꯏꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕꯁꯤꯗ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ ꯏꯃꯥ ꯏꯆꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯎꯁꯤꯠꯇꯕꯅꯤ ꯏꯃꯥ ꯍꯌꯦꯡꯃꯛ ꯑꯩ ꯆꯠꯀꯅꯤ ꯆꯞ ꯆꯥꯕꯤ ꯋꯥ ꯑꯃ ꯉꯥꯡꯅꯔꯨꯒꯅꯤ ꯏꯃꯥ ꯆꯠꯇꯗꯤ ꯆꯠꯄꯤꯒꯅꯤ ꯃꯥꯒꯤ ꯑꯅꯤꯡꯕꯅꯤ ꯃꯥꯒꯤ ꯑꯄꯥꯝꯕꯅꯤ ꯃꯥꯒꯤ ꯃꯇꯦꯡ ꯇꯧꯖꯁꯅꯤ ꯑꯗꯨꯝꯅ ꯂꯩꯕ ꯌꯥꯔꯣꯏꯅꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯀꯔꯤꯒꯤ ꯏꯃꯥ ꯏꯆꯥꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯒꯅꯤ ꯏꯃꯥ ꯅꯆꯥꯅ ꯍꯥꯏꯕ ꯃꯐꯝ ꯑꯁꯤꯗꯗꯤ ꯌꯥꯕꯤꯌꯨꯃꯥ Ibetombi mahak masanupigi matau sida wa makha tarubasu amuk ngamde ai ngaiki khongpa masilengda mane inakta lakpa mikupto nacha ai ngaiki ni ma mama masama koi ani punna oina kapminai somduna khomba hidak su khra thaklui ka hina ngaubadi oide mangol ladura phamduna mahak wakhal khali numidangi matam su thengsin khre haibagi wafam mangonda leite arubi dangna asiyona ibu warugodi haibadi ay kalude kona ingna tapna asimbu wa pumnama nangonda aina haya haina khanbani aduga nangdi ingonda yamna sawna chakhraba leimal sa thoklai masanupadi yengduna tapna hai ibunga matam si thenglenya tum law mama do oina onsingduna sawningu wahai pumba phudoi ima pelaba natrana ibunga iman hanjin tamna panbadagi thokrib thodok ngaktani masi hey Maibu phina kumduna kayam kuina thamba yagania aswatpa phina kumada chakliu merido mutki da bangam gatra maduna nangi wani noma natraga noma di soiduna khangnaraka do marei kona tapna khangnara putuna wapum mani hey nang lam yam helabani nama ai mai kari su yengrabani nachaina nasagi pamunu pima lawjabasibu kayam karabagi ni ma tamna ase nangna yum miste pusilakli banatro ma boy yum se pusilakibagi maram ima dhan haikredana Nangna tumna harage te yarabro ima upamde ai mabu nusidi aina mabu yumste pusila kibadi sukna gilaman amakhakini hey nang wam khataga nangi afaba kari su oiro adu wakhal yawdaba adugi saruk hayengma imau tamna gi mayumda satuna mabu kawrusu imau aduna nangna langpa soidun ngainamgani imau tamna gi thamoibu aina basak munna khagi aidi kadobu imakoi sadoriba aisa mabu kawrusu haibani ai kawru hebani ma Hey, anam kan matawganu. Namai na haibu wasi yadrabadi. Namai na ngam thabaksu tawrakani ko. Ima bu nusiri. Magi mamung phawba ai paningte. Nupi si sanapot na tige mahak to nangi nupi ne. Nupi gi punsi karigino. Tupa na khoina maraibak thiena ba sokot na riba. Ikai ba kaya khangtuni mawdo kaptuna soidana leiramgani. Mana tawjakibagi mana phangjabani. Aidi mabu aigi maboksni da yum kai kaw. Asi haiduna phamlibada haugatli aduga asumna makha tai ai hayengmak arubigi mimsagani mabu kawugani mabu yamsi soidana aina purakani mahak imungda thuna sangki leimhal onthokpa sakpa mamada mahak leptu lehawi mathangi numitni ayuk aduda khomba
ꯃꯃꯥꯗ ꯋꯥ ꯑꯃꯇ ꯍꯥꯏꯔꯝꯗ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯦ꯫ ꯑꯔꯨꯕꯤꯒꯤ ꯃꯌꯨꯝ ꯇꯝꯅ ꯃꯍꯥꯛ ꯆꯠꯂꯤ꯫ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯍꯥꯛ ꯆꯪꯁꯤꯜꯂꯤ꯫ ꯁꯨꯃꯥꯡꯗ ꯂꯩꯔꯝꯂꯤꯕ ꯑꯔꯨꯕꯤꯒꯤ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯏꯃꯥ, ꯅꯆꯥ ꯂꯥꯛꯆꯔꯤ." ꯂꯩꯃꯇꯣꯟꯅ ꯈꯣꯜꯂꯩ ꯑꯃꯗ, "ꯍꯦ, ꯅꯪ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ?" "ꯏꯃꯥ, ꯑꯩ ꯃꯥꯕꯨ ꯀꯧꯕ ꯂꯥꯛꯆꯕꯅꯤ." "ꯃꯥ ꯍꯥꯏꯕꯗꯤ?" "ꯑꯔꯨꯕꯤꯕꯨ." "ꯅꯪꯗꯤ ꯌꯥꯝ ꯉꯝꯃꯤꯅ. ꯅꯨꯄꯤ ꯂꯩꯔꯕ ꯅꯪꯅ ꯄꯥꯈꯪ ꯁꯥꯗꯨꯅ ꯑꯩꯒꯤ ꯏꯆꯥ ꯂꯩꯁꯥꯕꯤꯁꯤꯕꯨ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯀꯣꯏꯕꯤꯕ, ꯂꯧꯕꯤꯕ." "ꯏꯃꯥ, ꯅꯆꯥ ꯂꯥꯟꯖꯔꯦ. ꯑꯩꯅ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯗꯒꯤ ꯑꯁꯨꯝꯅ ꯇꯧꯈꯤꯕꯅꯤ." "ꯅꯨꯡꯁꯤꯕ? ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯡꯁꯤꯕ?" "ꯏꯃꯥ, ꯑꯔꯨꯕꯤꯕꯨ ꯑꯃꯨꯛꯇ ꯀꯧꯊꯣꯛꯄꯤꯌꯨ. ꯑꯩ ꯃꯥꯒ ꯋꯥꯔꯤ ꯑꯃꯨꯛꯇ ꯁꯥꯟꯅꯖꯒꯦ." ꯅꯣꯟꯖꯗꯨꯅ ꯍꯥꯏꯖꯩ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯔꯨꯕꯤꯒꯤ ꯃꯕꯨꯡ ꯑꯅꯤꯗꯨ ꯊꯣꯛꯂꯛꯏ꯫ ꯃꯕꯨꯡ ꯑꯍꯜ ꯑꯗꯨꯅ ꯈꯣꯝꯕꯗ, "ꯑꯦ, ꯅꯪ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ?" "ꯏꯕꯥꯏ, ꯑꯩ ꯑꯔꯨꯕꯤꯕꯨ ꯀꯧꯕ ꯂꯥꯛꯄꯅꯤ." "ꯅꯪꯂꯥ ꯃꯣꯏꯊꯦꯝ ꯇꯧꯕ ꯌꯥꯝꯅ ꯍꯩ ꯍꯥꯏꯔꯤꯕꯁꯦ? ꯅꯨꯄꯤ ꯂꯩꯔꯕ ꯅꯪꯅ ꯑꯩꯒꯤ ꯏꯆꯜ ꯑꯁꯤꯕꯨ ꯂꯧꯅꯝ ꯇꯧꯗꯨꯅ ꯂꯧꯕ? ꯏꯆꯜ ꯑꯁꯤꯅ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯀꯌꯥꯗ ꯀꯞꯄꯤ? ꯑꯩ ꯂꯥꯟꯖꯈ꯭ꯔꯦ. ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ." "ꯀꯔꯤꯒꯤ ꯉꯥꯛꯄꯤꯕ?" ꯁꯥꯎꯅꯤꯡꯅ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯅꯤꯅ ꯅꯥꯀꯜꯗ ꯌꯨꯡꯂꯤꯕ ꯁꯝꯕꯜꯒꯤ ꯆꯩ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯇꯥ ꯄꯥꯏꯗꯨꯅ ꯐꯨꯛꯇꯣꯛꯏ꯫ ꯑꯗꯨꯒꯤ ꯍꯦꯛꯇ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯈꯣꯝꯕꯗ ꯐꯨꯕ ꯍꯧꯔꯝꯃꯤ꯫ ꯂꯩꯃꯇꯣꯟꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯦ, ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯕꯨꯡ ꯑꯍꯜꯅ, "ꯃꯁꯤꯅ ꯅꯪꯒꯤ ꯆꯞ ꯆꯥꯕ ꯃꯍꯩꯅꯤ. ꯅꯨꯄꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟ. ꯅꯪꯇ ꯍꯥꯠꯂꯒ ꯐꯒꯗꯕꯅꯤ. ꯅꯍꯥꯛꯇ ꯏꯆꯜ ꯑꯁꯦ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯀꯪꯅ ꯂꯩꯔꯅꯤ. ꯅꯪꯇ ꯐꯨꯔꯒ ꯂꯣꯏꯔꯦ." ꯆꯩ ꯑꯗꯨꯅ ꯐꯅ ꯀꯜꯂꯤ꯫ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯑꯔꯨꯕꯤ ꯃꯄꯥꯜꯗ ꯑꯣꯏꯔꯤ ꯃꯇꯧ ꯑꯗꯨ ꯈꯪꯏ꯫ ꯃꯍꯥꯛ ꯌꯦꯡꯕ ꯉꯝꯗ꯭ꯔꯤ, ꯃꯄꯥꯟꯗ ꯊꯨꯅ ꯆꯦꯟꯊꯣꯛꯏ꯫ ꯑꯗꯨꯒ ꯃꯕꯨꯡ ꯑꯅꯤꯕꯨ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯩ꯫ "ꯇꯥꯆꯧ, ꯇꯌꯥꯏ, ꯁꯤ ꯑꯃꯨꯛꯇ ꯂꯦꯞꯄꯨꯁꯤ. ꯇꯥꯆꯧ, ꯃꯥꯕꯨ ꯐꯨꯔꯅꯨ. ꯃꯅꯝ ꯑꯁꯤ ꯇꯠꯄ ꯃꯈꯩ ꯐꯨꯔꯒ ꯐꯒꯗꯕꯅꯤ. ꯑꯃꯨꯛꯇ ꯂꯦꯞꯄꯤꯌꯨ ꯇꯥꯆꯧ." ꯑꯁꯨꯝꯅ ꯃꯥꯅ ꯍꯥꯏꯔꯕꯗ ꯐꯨꯕꯗꯨꯃ ꯂꯦꯞꯂꯤ꯫ ꯈꯣꯝꯕ, ꯃꯈꯣꯡ ꯃꯈꯨꯠ ꯃꯁꯥ ꯄꯨꯝꯕꯗ ꯆꯩꯅ ꯀꯟꯈꯤꯕꯒꯤ ꯗꯥꯛꯐꯝ ꯇꯥꯔꯤ꯫ ꯑꯅꯥ ꯆꯩꯅꯥ ꯐꯪꯂꯤ꯫ ꯃꯃꯩ ꯑꯗꯨꯗꯁꯨ ꯈꯦꯠꯈꯤꯕꯒꯤ ꯏ ꯊꯣꯛꯇꯨꯅꯁꯨ ꯂꯩꯔꯤ꯫ ꯑꯔꯨꯕꯤ ꯎꯕꯗꯨꯗ ꯃꯍꯥꯛ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯑꯔꯨꯕꯤꯕꯨ ꯌꯦꯡꯅ ꯍꯥꯏ, "ꯑꯔꯨꯕꯤ, ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯏꯅꯤ. ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯕ ꯂꯩꯔꯕꯁꯨ ꯅꯄꯨꯔꯣꯏꯕꯅꯤ ꯈꯟꯅ ꯉꯥꯛꯄꯤꯌꯨ. ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ. ꯂꯥꯛꯑꯣ, ꯑꯩꯈꯣꯏꯅꯤ ꯆꯠꯈ꯭ꯔꯁꯤ." ꯑꯔꯨꯕꯤꯅ ꯈꯨꯝꯃꯤ, "ꯏꯕꯨꯡ ꯑꯅꯤꯅ ꯐꯨꯕꯗ ꯅꯪ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯅ ꯅꯊ꯭ꯋꯥꯏ ꯑꯁꯤꯕꯨ ꯀꯟꯕꯤꯕꯅꯤ. ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯀꯟꯕ ꯅꯠꯇꯦ. ꯃꯐꯝ ꯑꯁꯤꯗ ꯅꯪ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ? ꯆꯠꯈ꯭ꯔꯣ. ꯑꯃꯨꯛ ꯍꯟꯅ ꯅꯪ ꯃꯐꯝ ꯑꯁꯤ ꯂꯥꯛꯀꯅꯨ." "ꯑꯔꯨꯕꯤ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯌꯧꯅ ꯑꯩꯕꯨ ꯋꯥꯔꯧꯔꯤꯕ?" "ꯃꯗꯨ ꯍꯪꯕꯒꯤ ꯃꯊꯧ ꯇꯥꯗꯦ. ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ. ꯏꯕꯨꯡ ꯑꯅꯤꯁꯦ ꯃꯁꯤꯡ ꯌꯥꯝꯅ ꯊꯤꯕꯅꯤ. ꯆꯠꯈ꯭ꯔꯣ ꯅꯪ." "ꯑꯩ ꯆꯠꯂꯣꯏ. ꯁꯤꯔꯕꯁꯨ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯁꯤꯒꯅꯤ." ꯂꯩꯃꯇꯣꯟꯅ, "ꯍꯦ, ꯑꯃꯨꯛ ꯉꯥꯡꯕꯗꯨ ꯋꯥꯈꯜ ꯇꯥꯎꯅꯦ. ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯋꯥ ꯍꯥꯏꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ. ꯏꯕꯨꯡꯉꯣ, ꯂꯦꯡꯉꯣ ꯆꯠꯂꯣ. ꯂꯩꯀꯥꯏ ꯃꯃꯥꯡ ꯑꯁꯤꯗ ꯌꯥꯝ ꯏꯀꯥꯏꯖꯩ. ꯏꯆꯥꯅꯁꯨ ꯍꯥꯏꯔꯦ. ꯑꯃꯨꯛ ꯍꯟꯅ ꯃꯐꯝꯁꯤ ꯂꯥꯛꯂꯒ." "ꯏꯃꯥ, ꯅꯆꯥꯕꯨ ꯅꯨꯡꯁꯤꯕꯤꯌꯨꯅꯦ. ꯏꯃꯥꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯑꯩ ꯍꯩꯖꯔꯤ." ꯂꯩꯃꯇꯣꯟꯅ ꯐꯠ ꯆꯠꯊꯣꯛꯇꯨꯅ, "ꯍꯩ, ꯑꯗꯨꯝꯅꯒ ꯇꯧ ꯂꯥꯛꯀꯅꯨ. ꯏꯆꯥꯅꯨꯄꯤꯒꯤ ꯋꯥꯈꯜ ꯄꯨꯝꯕ ꯅꯪ ꯀꯥꯎꯊꯣꯛꯎ. ꯆꯠꯂꯣ ꯌꯥꯔꯦ. ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯔꯅꯨꯅꯦ." "ꯏꯃꯥ, ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨꯅꯦ." ꯑꯔꯨꯕꯤꯒꯤ ꯃꯕꯨꯡ ꯑꯍꯜꯅ, "ꯃꯁꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯗꯧꯔꯤꯅꯤ. ꯃꯆꯤꯟ ꯑꯁꯤ ꯊꯨꯒꯥꯏ." "ꯏꯕꯨꯡꯉꯣ, ꯌꯥꯔꯦ. ꯈꯔ ꯐꯨꯔꯕꯗꯤ. ꯁꯤꯗꯒꯤ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯁꯤꯅꯕ ꯐꯨꯕ ꯍꯥꯏꯗꯨꯅꯤ. ꯌꯥꯔꯦ, ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯣ ꯅꯈꯣꯏ ꯑꯅꯤ." "ꯍꯦ, ꯌꯥꯝ ꯊꯨꯅ ꯆꯠꯂꯣ. ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯈꯣꯝꯕꯅ ꯑꯔꯨꯕꯤꯗ ꯌꯦꯡꯗꯨꯅ, "ꯑꯔꯨꯕꯤ, ꯑꯩꯅ ꯍꯥꯏꯖꯕ ꯋꯥꯁꯦ ꯅꯪ ꯑꯃꯨꯛꯇ ꯌꯥꯎ ꯀꯩꯗꯧꯕꯒꯦ? ꯁꯤ ꯑꯩꯈꯣꯏꯅꯤ ꯆꯠꯂꯁꯤ. ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯨꯁꯤ." ꯑꯁꯤ ꯍꯥꯏꯅ ꯃꯈꯨꯠꯇꯨꯅ ꯑꯔꯨꯕꯤꯒꯤ ꯃꯈꯨꯠꯇ ꯍꯦꯛ ꯄꯥꯏꯁꯤꯜꯂꯤ꯫ ꯃꯗꯨꯗ ꯑꯔꯨꯕꯤꯅ ꯆꯥꯎꯅ ꯃꯈꯨꯕꯥꯛ ꯑꯗꯨꯅ ꯈꯣꯝꯕꯒꯤ ꯃꯈꯥꯁꯥꯏ ꯑꯗꯨꯗ ꯁꯦꯠ ꯊꯥꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯍꯥꯏ, "ꯍꯦ, ꯍꯨꯏ ꯉꯧꯕ! ꯁ꯭ꯋꯥꯏꯗ ꯈꯣꯡꯂꯒꯅꯨ, ꯇꯥꯅꯤꯡꯗꯦ. ꯅꯪꯒꯤ ꯅꯁꯛ ꯑꯗꯨꯁꯨ ꯑꯩꯒꯤ ꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯎꯠꯀꯅꯨ. ꯌꯦꯡꯅꯤꯡꯗꯦ. ꯆꯠꯈ꯭ꯔꯣ. ꯃꯁꯤꯗꯒꯤ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯔꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯍꯥꯛ ꯃꯈꯣꯡ ꯊꯥꯡꯈꯤ꯫ ꯈꯣꯝꯕꯅ, "ꯑꯔꯨꯕꯤ, ꯑꯩꯒꯤ ꯋꯥꯁꯤ ꯅꯪ ꯑꯃꯨꯛꯇ ꯇꯥꯈꯣꯗ." ꯑꯗꯨꯃꯛ ꯍꯟꯅ ꯌꯦꯡꯂꯝꯗ ꯏꯃꯨꯡꯗ ꯃꯍꯥꯛ ꯆꯪꯈ꯭ꯔꯤ꯫ ꯂꯩꯃꯇꯣꯟꯅ, "ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯁꯥꯎꯅꯔꯤ. ꯏꯕꯨꯡꯉꯣ, ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ." ꯃꯥꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯌꯨꯝ ꯇꯝꯅ ꯆꯪꯈ꯭ꯔꯤ꯫ ꯈꯣꯝꯕ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇ꯭ꯔꯤ꯫ ꯑꯔꯨꯕꯤꯒꯤ ꯃꯊꯃꯣꯏꯕꯨ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯗ꯭ꯔꯤ꯫ ꯆꯩꯅꯥ ꯀꯌꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨ ꯁꯦꯛꯇꯨꯅ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯞꯅ ꯊꯣꯛꯂꯛꯏ꯫ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯂꯩꯃꯥꯜꯅ ꯃꯆꯥꯅꯨꯄꯥꯕꯨ ꯍꯤꯒꯥ ꯀꯟꯅ ꯌꯩꯔꯤ꯫ ꯑꯅꯥꯕ ꯃꯐꯝ ꯑꯗꯨꯗ ꯍꯤꯒꯥ ꯌꯩꯔꯛꯄꯗꯨ ꯅꯥꯔꯗꯨꯅ, "ꯑꯌꯨ, ꯏꯃꯥ, ꯈꯔꯁꯨ ꯈꯥꯡ. ꯏꯃꯥ, ꯑꯩ ꯌꯥꯝ ꯅꯥꯔꯦ." "ꯀꯔꯤꯒꯤ ꯆꯩꯅꯥꯁꯤꯗꯤ ꯈꯥꯡꯕ ꯉꯝꯗꯦ? ꯃꯁꯤꯗ ꯊꯣꯛꯅꯕ ꯅꯪꯅ ꯁꯤꯟꯖꯕ ꯅꯠꯇ꯭ꯔꯥ?" "ꯏꯃꯥ." ꯂꯥꯟꯖꯗ꯭ꯔꯕꯤ ꯏꯃꯧ ꯑꯗꯨꯅ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕ, "ꯏꯕꯨꯡꯉꯣ, ꯅꯪ ꯍꯥꯏꯔꯤꯁꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯪ ꯅꯤꯡꯉꯝꯃꯛꯑꯣꯏꯀꯣ." "ꯏꯃꯥ, ꯉꯥꯡꯂꯅꯨꯕ. ꯅꯥꯅ ꯅꯥꯕꯅꯤ." "ꯃꯁꯤꯕꯨ ꯆꯩꯅꯥꯔꯣ? ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯆꯩꯅꯥ ꯏꯃꯧ ꯑꯗꯨꯅ ꯐꯪꯂꯝꯒꯗꯕ." "ꯀꯔꯤꯒꯤꯅꯤ ꯏꯃꯥꯅ ꯃꯥꯒꯤ ꯋꯥꯁꯨ ꯉꯥꯡꯂꯤꯕ? ꯑꯩ ꯃꯥꯒꯤ ꯋꯥ ꯇꯥꯅꯤꯡꯗꯦ."
ꯀꯔꯤꯒꯤ ꯇꯥꯅꯤꯡꯗꯕ ꯇꯥꯗꯕ ꯌꯥꯔꯣꯏꯌꯦ ꯃꯥꯁꯦ ꯅꯪꯒꯤ ꯅꯨꯄꯤꯅꯤ ꯂꯣꯏꯅꯕꯤꯅꯤ ꯃꯗꯨꯅ ꯃꯇꯝ ꯑꯃꯒꯤ ꯋꯥ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯑꯣꯏꯗ꯭ꯔꯤ ꯑꯩ ꯑꯔꯨꯕꯤ ꯂꯩꯔꯤ ꯁꯩꯐꯝ ꯑꯁꯤꯗ ꯌꯦꯛꯅꯕ ꯑꯣꯏꯌꯨꯅꯦ ꯃꯥꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯒꯕꯨ ꯑꯁꯤꯔꯨ ꯅꯪꯉꯣꯟꯗ ꯐꯨꯍꯜꯂꯛꯈꯤꯒꯗ꯭ꯔꯥ ꯃꯥꯒꯤ ꯊꯃꯣꯏꯅ ꯈꯔ ꯁꯥꯎꯔꯗꯨꯅ ꯇꯧꯔꯤꯕꯅꯤ ꯃꯥꯕꯨ ꯀꯟꯈꯠꯄꯗꯤ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯦꯞꯇꯦꯅꯦ ꯏꯃꯥꯕꯨ ꯅꯨꯡꯁꯤꯌꯦ ꯃꯗꯨꯅ ꯑꯣꯏꯕ ꯌꯥꯔꯣꯏꯅꯦ ꯀꯔꯤꯒꯤ ꯌꯥꯗꯅꯤ ꯍꯌꯦꯡꯃꯛ ꯑꯩ ꯏꯃꯧ ꯇꯝꯅꯥꯒꯤ ꯃꯌꯨꯝ ꯆꯠꯀꯅꯤ ꯃꯥꯕꯨ ꯀꯧꯔꯨꯒꯅꯤ ꯀꯧꯔꯨꯁꯣꯅ ꯑꯗꯨꯕꯨ ꯏꯃꯥ ꯃꯥꯕꯨ ꯌꯨꯝꯁꯤꯗ ꯄꯨꯔꯛꯄꯗꯤ ꯌꯥꯔꯣꯏ ꯅꯃꯥ ꯑꯩꯅ ꯄꯨꯔꯛꯂꯕꯗꯤ ꯅꯪ ꯀꯩꯗꯧꯗꯣꯏꯕ ꯍꯦꯛ ꯄꯨꯁꯤꯜꯂꯛꯄꯗ ꯌꯨꯝꯁꯤꯗ ꯑꯩ ꯂꯩꯇ꯭ꯔꯤ ꯍꯩ ꯋꯥꯆꯣꯏ ꯉꯥꯡꯅꯨ ꯅꯪ ꯑꯉꯥꯡ ꯃꯆꯥ ꯅꯠꯇ꯭ꯔꯕꯅꯤ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯕ ꯉꯝꯂꯕ ꯃꯤꯅꯤ ꯅꯪ ꯐꯅ ꯑꯣꯏꯁꯅꯨ ꯃꯥꯒꯗꯤ ꯈꯛ ꯂꯩꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯂꯩꯕ ꯂꯩꯇꯕ ꯏꯃꯥꯗꯤ ꯍꯌꯦꯡꯃꯛ ꯆꯠꯇꯨꯅ ꯃꯥꯕꯨ ꯀꯧꯔꯨꯒꯅꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯩꯃꯍꯜ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯍꯥꯏꯈꯤꯕ ꯋꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯃꯍꯜ ꯃꯐꯤ ꯑꯅꯥꯟꯕ ꯁꯦꯠꯇꯨꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯏ ꯃꯃꯧ ꯇꯝꯅꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯃꯍꯥꯛ ꯆꯠꯂꯤ ꯃꯌꯨꯝꯗ ꯌꯧꯔꯗꯨꯅ ꯆꯪꯁꯤꯜꯂꯤ ꯏꯕꯦꯇꯣꯝꯕꯤꯁꯨ ꯂꯩꯔꯝꯃꯤ ꯏꯅꯝꯃ ꯂꯥꯛꯄꯤꯔꯤꯕ꯭ꯔꯥ ꯃꯪꯒꯣꯜꯗ ꯀꯥꯈꯠꯁꯤ ꯐꯝꯁꯤ ꯐꯤꯗꯥ ꯊꯥꯗꯨꯅ ꯐꯝꯊꯩ ꯏꯕꯦꯇꯣꯝꯕꯤꯅ ꯃꯆꯥꯅꯨꯄꯤ ꯇꯥꯅꯕ ꯇꯝꯅꯥ ꯍꯩ ꯅꯃꯥ ꯂꯥꯛꯂꯤ ꯆꯥꯒ ꯂꯣꯜꯂꯧ ꯂꯩꯃꯍꯜꯅ ꯀꯔꯤꯒꯤ ꯆꯥꯅꯣ ꯌꯥꯔꯅꯤ ꯀꯨꯏꯔꯣꯏꯗ ꯏꯅꯝꯃ ꯀꯔꯤ ꯊꯕꯛ ꯂꯩꯔꯕꯒꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯏꯀꯥꯏꯕ ꯋꯥꯐꯝ ꯑꯃꯅꯤ ꯃꯁꯤ ꯑꯗꯨꯕꯨ ꯍꯥꯏ ꯑꯉꯥꯡ ꯃꯁꯦꯜ ꯈꯔ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯔꯤꯕ ꯃꯥꯜꯂꯤ ꯏꯃꯧꯁꯤ ꯀꯧꯕ ꯂꯥꯛꯂꯤꯕꯅꯤ ꯑꯩꯁꯨ ꯏꯁꯥꯅ ꯇꯝꯗꯨꯅ ꯄꯥꯎꯒꯨꯝꯕ ꯇꯥꯖꯔꯦ ꯑꯗꯨꯗ ꯏꯅꯥꯎ ꯏꯃꯧꯕꯨ ꯂꯧꯕ ꯑꯩ ꯂꯥꯛꯂꯤꯕꯅꯤ ꯏꯕꯨꯡꯉꯣ ꯈꯣꯝꯕꯗꯤ ꯃꯥꯕꯨ ꯌꯥꯎꯔꯛꯇꯕ꯭ꯔꯥ ꯃꯥꯗꯤ ꯌꯥꯎꯔꯛꯇ꯭ꯔꯦ ꯃꯁꯥ ꯉꯝꯗ꯭ꯔꯗꯨꯅ ꯂꯩꯍꯧꯔꯤ ꯏꯅꯝꯃ ꯃꯥꯁꯨ ꯌꯥꯎꯔꯒ ꯍꯦꯛ ꯂꯥꯛꯃꯤꯟꯅꯔꯕꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯃꯁꯥ ꯉꯝꯍꯧꯗꯕꯗꯨꯗ ꯏꯅꯥꯎ ꯑꯩꯅ ꯉꯁꯤ ꯂꯥꯛꯂꯤꯉꯩꯁꯤꯗ ꯏꯃꯧꯁꯦ ꯄꯨꯖꯈ꯭ꯔꯒꯦꯗꯣ ꯏꯅꯝꯃ ꯑꯩꯒꯤꯗꯤ ꯏꯆꯥ ꯃꯊꯟꯇꯅꯤ ꯏꯆꯥꯕꯨ ꯃꯔꯥꯏꯕꯛ ꯊꯤꯕꯗꯤ ꯈꯛ ꯑꯣꯏꯍꯟꯅꯤꯡꯗꯦ ꯑꯩꯁꯨ ꯅꯨꯄꯤꯅꯤ ꯅꯨꯄꯤꯒꯤ ꯑꯋꯥꯕ ꯑꯩ ꯈꯪꯏ ꯑꯗꯨ ꯉꯥꯏꯈꯣꯅꯤ ꯏꯅꯝꯃ ꯑꯩꯅ ꯄꯥꯎ ꯑꯃ ꯇꯥꯕꯗ ꯏꯕꯨꯡꯉꯣꯗꯣ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯨꯄꯤ ꯃꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯑꯦ ꯍꯥꯏꯅ ꯇꯥꯏ ꯃꯗꯨꯕꯨ ꯆꯨꯝꯕ꯭ꯔꯥ ꯏꯀꯥꯏꯅ ꯈꯨꯝꯃꯤ ꯍꯣꯏ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯥꯒꯤ ꯃꯃꯤꯠꯇ ꯅꯨꯄꯤꯁꯤꯕꯨ ꯀꯔꯤ ꯑꯣꯏꯅ ꯎꯒꯦ ꯏꯆꯥꯅꯤ ꯍꯥꯏꯕꯗ ꯇꯁꯦꯡꯅ ꯑꯩ ꯏꯀꯥꯏꯅꯤ ꯃꯗꯨ ꯍꯦꯛꯇ ꯌꯥꯕ ꯍꯧꯅꯗꯦꯗ ꯍꯧꯖꯤꯛꯄꯨꯗꯤ ꯅꯨꯄꯤꯗꯨꯁꯨ ꯋꯥꯐꯝ ꯑꯁꯤ ꯈꯪꯂꯛꯄꯗꯒꯤ ꯃꯌꯨꯝꯗ ꯍꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯏꯅꯝꯃ ꯏꯕꯨꯡꯉꯣꯗꯣ ꯌꯥꯝꯅ ꯋꯥꯔꯛꯄ ꯃꯊꯧ ꯇꯥꯏꯗ ꯅꯨꯄꯤ ꯂꯩꯔꯕ ꯃꯥꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯃꯨꯛ ꯄꯨꯁꯤꯜꯂꯛꯄ ꯃꯁꯤꯗꯤ ꯋꯥ ꯌꯥꯝꯅꯔꯛꯀꯅꯤꯕꯣ ꯃꯇꯨꯡꯗ ꯇꯧꯗꯅꯕ ꯑꯩ ꯐꯖꯅ ꯃꯉꯣꯟꯗ ꯍꯥꯏꯒꯦ ꯐꯥꯈꯤꯕ ꯏꯁꯩ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯉꯪꯂꯛꯀꯅꯤꯅꯦ ꯏꯅꯝꯃ ꯏꯅꯥꯎ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯌꯥꯝꯅ ꯏꯀꯥꯏꯅ ꯂꯥꯛꯂꯤꯕꯅꯤ ꯏꯆꯥꯅ ꯂꯥꯟꯈꯤꯕ ꯈꯨꯗꯤꯡꯃꯛ ꯃꯃꯥ ꯑꯩꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯩ ꯏꯅꯝꯃ ꯇꯧꯍꯩꯗꯦ ꯇꯥꯟꯖꯥꯁꯤꯗ ꯇꯝꯅꯥꯅ ꯃꯈꯨꯠꯇ ꯆꯥ ꯄꯥꯏꯗꯨꯅ ꯄꯨꯊꯣꯔꯛꯏ ꯃꯗꯨꯕꯨ ꯄꯤ ꯏꯃꯥ ꯆꯥ ꯊꯛꯁꯤ ꯃꯗꯨꯕꯨ ꯊꯝꯃꯤ ꯂꯩꯃꯍꯜꯅ ꯇꯝꯅꯥꯗ ꯌꯦꯡꯗꯨꯅ ꯕꯦꯝꯃ ꯏꯃꯧꯕꯨ ꯂꯧꯕ ꯏꯃꯥ ꯂꯥꯛꯂꯤꯕꯅꯤ ꯏꯃꯥꯅ ꯂꯥꯛꯂꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤ ꯏꯃꯥ ꯃꯍꯥꯛꯇꯤ ꯌꯥꯎꯔꯛꯇꯕ꯭ꯔꯥ ꯌꯥꯎꯔꯛꯇꯦ ꯃꯁꯥ ꯉꯝꯗ꯭ꯔꯗꯨꯅ ꯂꯩꯍꯧꯏ ꯑꯩꯁꯨ ꯃꯥꯒꯤ ꯋꯥꯔꯤ ꯇꯥꯔꯤ ꯏꯃꯥ ꯃꯄꯨꯔꯣꯏꯕꯅ ꯀꯌꯥꯔꯛ ꯂꯥꯜꯂꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯅꯗꯤ ꯉꯥꯛꯄꯤꯕ ꯉꯝꯃꯤꯀꯣ ꯃꯄꯨꯔꯣꯏꯕꯅ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯅꯪꯂꯕꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯃꯃꯥꯡ ꯊꯥꯅ ꯆꯣꯡꯊꯣꯛꯇꯨꯅ ꯂꯥꯟꯊꯦꯡꯅꯕ ꯉꯝꯃꯤ ꯏꯃꯥ ꯅꯨꯄꯥ ꯃꯈꯣꯏꯒꯤ ꯊꯃꯣꯏꯅ ꯑꯁꯨꯛ ꯈꯣꯡꯐꯝ ꯆꯦꯠꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯕꯦꯝꯃ ꯑꯉꯥꯎꯕ ꯏꯆꯥꯅꯤ ꯅꯪꯅ ꯏꯆꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯎꯅꯦ ꯉꯁꯤꯁꯨ ꯈꯣꯡꯐꯝ ꯂꯦꯡꯗꯅ ꯑꯩ ꯃꯥꯒꯤꯗꯃꯛꯇ ꯂꯩꯕꯅꯤ ꯃꯥꯅ ꯏꯐꯝꯗ ꯀꯌꯥꯔꯛ ꯑꯣꯠ ꯂꯩꯔꯕꯁꯨ ꯑꯩ ꯈꯥꯡꯕꯅꯤ ꯑꯗꯨꯕꯨ ꯏꯃꯥ ꯃꯥꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯑꯦ ꯍꯥꯏꯕ ꯄꯥꯎꯁꯤ ꯇꯥꯕꯗ ꯊꯃꯣꯏꯒꯤ ꯊꯃꯣꯏꯁꯤ ꯈꯥꯡꯕ ꯉꯝꯗꯕꯅꯤꯅꯦ ꯏꯃꯥ ꯕꯦꯝꯃ ꯏꯁꯥꯒꯤ ꯑꯉꯥꯎꯕ ꯊꯃꯣꯏꯁꯤ ꯅꯪ ꯑꯩ ꯆꯪꯗꯨꯅ ꯑꯃꯨꯛꯇ ꯋꯥꯈꯜ ꯇꯥꯍꯟꯁꯤꯅꯦ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯉꯝꯈꯤꯔꯣꯏ ꯕꯦꯝꯃ ꯏꯃꯥ ꯅꯃꯧꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯅꯃꯧ ꯑꯩ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯆꯕ ꯉꯝꯂꯣꯏꯗꯧꯔꯤ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯅꯦ ꯑꯩꯗꯤ ꯈꯣꯡꯐꯝ ꯑꯁꯤ ꯆꯦꯠꯅ ꯂꯦꯞꯈꯤꯅꯤ ꯃꯥꯅ ꯑꯩꯕꯨ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯅꯨꯡꯁꯤꯕꯤꯔꯛꯈꯤꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯂꯦꯞꯈꯤꯅꯤ ꯏꯃꯥ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯄ ꯊꯣꯛꯂꯕꯗꯤ ꯁꯣꯏꯗꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯥ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤꯒꯅꯤ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯅꯃꯧ ꯉꯥꯏꯖꯔꯒꯦ ꯑꯁꯨꯝꯅ ꯃꯥꯒꯤ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯈ꯭ꯔꯦ ꯈꯣꯡꯐꯝ ꯆꯦꯠꯄ ꯃꯃꯧꯒꯤ ꯃꯇꯧ ꯑꯁꯤꯗ
ꯂꯩ ꯃꯍꯜꯁꯨ ꯋꯥ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯨꯕ ꯉꯝꯗꯔꯦ ꯑꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯦ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯍꯧꯖꯤꯡꯈ꯭ꯔꯦ ꯄꯨꯝꯅꯃꯛ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ ꯄꯨꯝꯅꯃꯛ ꯑꯋꯥꯕꯒꯤ ꯏꯄꯥꯛꯇ ꯇꯥꯎꯗꯨꯅ ꯂꯩꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯑꯏꯪꯕꯤꯅ ꯇꯝꯅꯥꯗ ꯑꯁꯨꯝꯅ ꯍꯥꯏ ꯏꯅꯥꯎꯅ ꯀꯔꯤꯒꯤ ꯑꯁꯨꯛ ꯋꯥꯅ ꯄꯨꯟꯁꯤ ꯂꯦꯟꯒꯅꯤ ꯏꯟꯗꯣꯝꯆꯥꯁꯨ ꯅꯪꯒꯤꯗꯃꯛ ꯌꯥꯝꯅ ꯋꯥꯖꯩ ꯅꯪꯒꯤ ꯅꯇꯧꯕꯨ ꯃꯥꯁꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯤ ꯇꯝꯅꯥ ꯉꯁꯤꯗꯤ ꯏꯆꯦ ꯅꯪꯉꯣꯟꯗ ꯋꯥꯍꯩꯒꯦ ꯏꯆꯦ ꯅꯪ ꯌꯥꯗꯕꯗꯤ ꯇꯧꯒꯅꯨꯀꯣ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯃꯩꯁꯥ ꯍꯥꯞꯅꯕ ꯋꯥꯐꯝ ꯑꯣꯏꯔꯕꯗꯤ ꯍꯥꯏꯕꯤꯔꯒꯅꯨ ꯃꯩꯁꯥ ꯍꯥꯞꯄ ꯍꯥꯞꯇꯕ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤꯗꯤ ꯍꯥꯏꯗꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯑꯁꯨꯝ ꯅꯪ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯪꯒꯤ ꯐꯤꯕꯝ ꯑꯁꯤꯁꯨ ꯐꯅ ꯁꯣꯛꯆꯤꯜꯂꯤ ꯇꯝꯅꯥ ꯅꯪ ꯅꯨꯄꯥ ꯑꯃꯗ ꯂꯨꯍꯣꯡꯂꯁꯤ ꯅꯪꯒꯤ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯅꯤꯡꯉꯤ ꯏꯆꯦꯅ ꯏꯆꯦ ꯑꯩꯗꯤ ꯈꯣꯡꯐꯝ ꯁꯦꯠꯂꯤ ꯅꯨꯄꯥ ꯑꯣꯏꯕ ꯃꯈꯣꯏꯒꯤ ꯈꯣꯡꯐꯝ ꯆꯦꯠꯇꯕ ꯃꯇꯧꯒꯨꯝꯅ ꯇꯧꯗꯦ ꯑꯩꯗꯤ ꯂꯦꯞꯄꯤ ꯃꯥꯒꯤꯗꯃꯛ ꯂꯦꯞꯈꯤꯅꯤ ꯑꯩ ꯀꯅꯥꯕꯨꯁꯨ ꯍꯟꯅ ꯌꯦꯡꯂꯣꯏ ꯃꯗꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯥ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯍꯜꯂꯛꯇꯨ ꯂꯩꯔꯛꯂꯤꯕꯁꯦ ꯊꯥ ꯀꯌꯥ ꯁꯨꯔꯦ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯦ ꯃꯥꯅꯕꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯅꯣꯡꯃꯗ ꯂꯥꯛꯈ꯭ꯔꯕ꯭ꯔꯥ ꯃꯥꯅ ꯅꯪꯒꯤ ꯃꯥꯏꯀꯩꯕꯨ ꯑꯃꯨꯛ ꯌꯦꯡꯂꯛꯄ ꯍꯥꯏꯕꯁꯦ ꯈꯛ ꯑꯣꯏꯔꯔꯣꯏ ꯇꯝꯅ ꯑꯩꯗꯤ ꯊꯥꯖꯕ ꯂꯩ ꯏꯐꯝꯗ ꯃꯥꯒꯤ ꯊꯥꯖꯕ ꯃꯤꯁꯥꯎꯅ ꯂꯩ ꯊꯥꯖꯕꯗꯨꯅ ꯃꯥꯡꯈ꯭ꯔꯕꯗꯤ ꯀꯝꯗꯧꯕ ꯊꯥꯖꯕ ꯑꯁꯤꯅ ꯃꯥꯡꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯁꯨ ꯃꯐꯝ ꯑꯁꯤꯗꯗꯨꯕꯨ ꯃꯥꯡꯈ꯭ꯔꯦꯗꯅ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯗꯅꯕꯅꯤ ꯏꯆꯦꯅ ꯅꯪꯒꯤ ꯅꯐꯝꯗ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯏꯆꯦ ꯃꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯋꯥ ꯃꯈꯥ ꯇꯥꯔꯅꯨꯕ ꯌꯥꯗꯕ ꯌꯥꯔꯣꯏ ꯇꯥꯗꯕ ꯌꯥꯔꯣꯏꯌꯦ ꯋꯥꯐꯝ ꯑꯁꯦ ꯏꯟꯗꯣꯝꯆꯥꯗꯁꯨ ꯑꯩ ꯍꯥꯏꯒꯦ ꯏꯆꯦ ꯑꯩ ꯑꯁꯨꯝꯅ ꯁꯨꯝ ꯍꯤꯡꯖꯒꯦꯕ ꯈꯣꯡꯐꯝ ꯁꯦꯠꯄꯤ ꯑꯣꯏꯗꯨꯅ ꯃꯥꯅ ꯑꯩꯒꯤ ꯃꯥꯏꯀꯩꯕꯨ ꯌꯦꯡꯂꯛꯄꯗꯣ ꯑꯩ ꯋꯥꯔꯕꯁꯨ ꯋꯥꯅ ꯉꯥꯏꯗꯨꯅ ꯂꯩꯈꯤꯒꯦꯕ ꯇꯝꯅꯥ ꯅꯪꯕꯨ ꯏꯆꯦꯅ ꯍꯥꯏꯕ ꯋꯥꯁꯦ ꯑꯃꯨꯛꯇ ꯌꯥꯎ ꯀꯩꯗꯧꯒꯦ ꯏꯆꯦ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯩꯔꯤ ꯊꯛꯇ ꯌꯥꯇꯥꯔꯤꯕꯅꯤ ꯑꯩ ꯑꯇꯣꯞꯄ ꯃꯩꯁꯥ ꯑꯃꯃꯨꯛ ꯂꯥꯡꯅꯤꯡꯗ꯭ꯔꯤ ꯏꯆꯦ ꯑꯩ ꯃꯩꯁꯥ ꯑꯃꯃꯨꯛ ꯐꯪꯅꯤꯡꯗ꯭ꯔꯤ ꯑꯌꯦꯡꯕꯤꯁꯨ ꯃꯈꯥ ꯇꯥꯕ ꯉꯝꯂꯨꯗ꯭ꯔꯤ ꯊꯥ ꯑꯃ ꯍꯧꯖꯤꯟꯈ꯭ꯔ ꯃꯇꯨꯡꯅꯤ ꯈꯣꯝꯕ ꯑꯌꯨꯛꯇꯒꯤ ꯍꯦꯛꯇ ꯍꯤꯗꯥꯛ ꯊꯛꯂꯦ ꯍꯤꯗꯥꯛ ꯑꯗꯨ ꯉꯥꯎꯗꯨꯅ ꯃꯍꯥꯛ ꯊꯣꯛꯂꯛꯂꯦ ꯂꯩꯔꯤꯕ ꯀꯩꯊꯦꯜ ꯑꯗꯨ ꯐꯥꯎꯗꯨꯅ ꯃꯍꯥꯛ ꯂꯥꯛꯂꯦ ꯍꯥꯟꯅ ꯌꯦꯡꯂꯨ ꯃꯇꯝꯗ ꯑꯔꯨꯕꯤꯅ ꯅꯨꯄꯥ ꯑꯃꯒ ꯅꯣꯛ ꯅꯣꯛꯇꯨꯅ ꯀꯩꯊꯦꯜ ꯑꯗꯨꯝꯅ ꯆꯪꯈꯤꯕꯗꯨ ꯃꯍꯥꯛ ꯎꯏ ꯃꯥꯒꯤ ꯊꯃꯣꯏ ꯀꯥꯏꯈꯤ ꯉꯥꯎꯔꯝꯕ ꯅꯤꯁꯥ ꯄꯨꯡꯕ ꯍꯟꯈꯤ ꯃꯃꯤꯠ ꯑꯗꯨ ꯀꯨꯞꯇꯅ ꯑꯔꯨꯕꯤꯗ ꯃꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩꯖꯩ ꯂꯝꯕꯤꯗ ꯆꯠꯄ ꯅꯨꯄꯥ ꯑꯃꯈꯛꯅ ꯍꯦ ꯑꯉꯧꯕ ꯂꯝꯕꯤ ꯃꯌꯥꯏꯁꯦ ꯂꯦꯞꯁꯤꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯇꯥꯏ ꯂꯦꯞꯄ ꯌꯥꯗ꯭ꯔꯣ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯃꯌꯨꯒ ꯊꯛꯆꯤꯜꯂꯒ ꯅꯁꯛꯇ ꯌꯦꯡꯅꯤꯡꯗꯦꯅꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤ ꯃꯥꯒꯤ ꯃꯤꯐꯝ ꯁꯣꯏꯊꯣꯛꯇꯦ ꯀꯥꯏꯔꯕ ꯊꯃꯣꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯑꯃꯨꯛ ꯂꯥꯛꯂꯦ ꯂꯝꯕꯤꯗꯨꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯈꯛ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯈꯣꯝꯕ ꯃꯍꯥꯛ ꯅꯨꯄꯤꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯅꯩ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯂꯥꯡꯂꯦꯟ ꯑꯗꯨꯝꯅ ꯃꯇꯨꯡ ꯑꯗꯨꯗ ꯌꯨꯉꯥꯎꯕ ꯅꯨꯄꯥ ꯑꯃꯅ ꯏꯟꯅꯔꯛꯄꯗꯨꯗ ꯇꯁꯦꯡꯅ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯏ ꯈꯣꯝꯕꯅ ꯃꯈꯨꯠ ꯑꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯁꯥꯗ ꯁꯣꯛꯀꯦ ꯍꯥꯏꯅ ꯇꯧꯏ ꯃꯗꯨꯗ ꯂꯥꯡꯂꯦꯟꯅ ꯃꯀꯨꯜ ꯊꯣꯛꯅ ꯀꯣꯏꯔꯥꯎ ꯂꯥꯎꯏ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯅꯨꯄꯥ ꯅꯍꯥ ꯈꯔꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯈꯣꯝꯕꯕꯨ ꯇꯞ ꯇꯥꯅ ꯐꯨꯔꯝꯃꯤ ꯃꯥꯒꯤ ꯎꯁꯤꯠꯇꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯇꯧꯔꯤꯕꯅꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯅꯤꯈꯛꯅ ꯂꯩꯃꯍꯜꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯍꯥꯏꯔꯛꯏ ꯍꯣ ꯏꯆꯦ ꯅꯆꯥꯅꯨꯄꯥꯁꯤꯕꯨ ꯀꯥꯎ ꯊꯥꯕꯒꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯀꯣꯏꯊꯥ ꯊꯥꯗꯨꯅ ꯂꯩꯒꯦ ꯍꯥꯏꯔꯤꯕꯅꯣ ꯈꯔꯁꯨ ꯋꯥꯔꯛꯄ ꯌꯥꯗ꯭ꯔꯣ ꯇꯁꯦꯡꯅ ꯑꯩꯈꯣꯏꯗꯤ ꯃꯥꯕꯨ ꯀꯤꯔꯦ ꯃꯥ ꯎꯕꯗ ꯅꯨꯄꯤ ꯑꯉꯥꯡ ꯑꯃꯠꯇ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯂꯔꯣꯏꯗꯧꯔꯤ ꯂꯩꯃꯍꯜꯗꯤ ꯈꯪꯗꯕꯅꯤꯅ ꯍꯪꯉꯤ ꯁꯛꯍꯦꯟꯕꯤ ꯑꯩꯒꯤ ꯏꯆꯥ ꯈꯣꯝꯕꯅ ꯀꯔꯤ ꯇꯧꯔꯝꯕ ꯌꯥꯎꯔꯕꯒꯦ ꯍꯣ ꯏꯆꯦ ꯇꯨ ꯂꯝꯕꯤꯗ ꯆꯠꯄ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯃꯁꯥ ꯁꯣꯛꯀꯦ ꯇꯧꯔꯝꯃꯦꯌꯦ ꯍꯥ ꯂꯩꯀꯥꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯥꯕꯨ ꯇꯞ ꯇꯥꯃꯈꯩ ꯐꯨꯍꯧꯔꯕꯅꯤ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗ꯭ꯔꯗꯨꯅ ꯇꯥꯗꯨꯅ ꯂꯩꯍꯧꯕꯅꯤ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯅ ꯇꯧꯔꯤꯕꯁꯤꯕꯣ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯇꯥꯟꯊꯣꯛꯇꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯃꯨꯛ ꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯄ ꯉꯝꯕ ꯅꯨꯄꯤꯗꯨꯁꯨ ꯑꯃꯨꯛ ꯈꯥꯏꯅꯔꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯅꯨꯄꯤ ꯑꯉꯥꯡꯗ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯟꯕ ꯏꯆꯦ ꯃꯥꯕꯨ ꯐꯖꯅ ꯋꯥꯔꯛꯄꯤꯌꯨ ꯀꯔꯤꯒꯨꯝꯕ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯂꯛꯑꯕ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯁꯤꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯅꯃꯥ ꯅꯆꯥ ꯅꯈꯣꯏꯅꯤꯕꯨ ꯈꯨꯜ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯀꯗꯕꯅꯤ ꯈꯪ ꯅꯆꯥꯁꯦ ꯈꯔ ꯋꯥꯔꯛꯑꯣ ꯑꯁꯨꯝꯅ ꯌꯥꯝꯅ ꯊꯨꯅ ꯉꯥꯡꯂꯝꯂꯒ ꯃꯈꯣꯏ ꯑꯅꯤ ꯆꯠꯈ꯭ꯔꯤ ꯂꯩꯃꯍꯜ ꯇꯁꯦꯡꯅ ꯃꯁꯥꯗ ꯏꯀꯥꯏꯃꯟꯕꯅ ꯁꯤꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯇꯥꯗꯕ ꯃꯃꯥ ꯑꯩꯅ ꯃꯥꯒꯤꯗꯃꯛ ꯑꯁꯤ ꯌꯧꯅ ꯋꯥꯔꯤꯕꯁꯦ ꯀꯔꯤꯁꯨ ꯈꯪꯗꯕ ꯅꯨꯄꯤ ꯑꯉꯥꯡꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯅꯪꯗꯤ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯦ ꯅꯪ ꯄꯣꯛꯂꯨꯕꯒꯤ ꯉꯁꯤꯗꯤ ꯑꯩ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯏꯀꯥꯏꯕ ꯅꯪꯂꯦꯗꯅ ꯅꯍꯥꯛ ꯅꯊꯟꯇ ꯂꯩꯖꯧ ꯂꯩꯔꯩꯕꯥꯛ ꯑꯗꯨꯗꯒꯤ ꯅꯪꯒꯤ ꯀꯨꯝꯍꯩ ꯌꯦꯡꯒꯦꯀꯣ ꯅꯃꯥꯒꯤ ꯁꯥꯞꯇꯤ ꯅꯪ ꯐꯪꯉꯨꯀꯣ ꯅꯪ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯄꯨꯛ ꯍꯧꯒꯠꯂꯤ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯃꯊꯟꯇ ꯁꯤꯖꯔꯒꯦ ꯍꯥꯏꯅ ꯃꯍꯥꯛ ꯈꯜꯂꯤ ꯏꯃꯨꯡꯗ ꯂꯩꯕ ꯍꯨ ꯂꯤꯛꯂꯤ ꯑꯗꯨꯕꯨ ꯃꯈꯨꯠꯇ ꯇꯥꯞ ꯄꯥꯏꯗꯨꯅ ꯃꯈꯨꯝ ꯁꯠ ꯍꯥꯡꯗꯣꯛꯇꯨꯅ ꯃꯌꯥꯗꯨꯗ ꯍꯩꯖꯤꯟꯈ꯭ꯔꯦ ꯂꯩꯃꯍꯜ ꯈꯨꯗꯛ ꯑꯗꯨꯗ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈ꯭ꯔꯦ
ꯁꯣꯝꯗꯅ ꯈꯣꯝꯕ ꯃꯤꯅ ꯐꯨꯈꯤꯕꯒꯤ ꯆꯩꯅꯥ ꯃꯌꯥꯝ ꯑꯗꯨꯒ ꯌꯥꯝꯅ ꯋꯥꯅ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ꯫ ꯃꯌꯨꯝ ꯌꯧꯕꯒ ꯃꯃꯥꯕꯨ ꯀꯧꯏ꯫ ꯃꯥ ꯅꯆꯥ ꯌꯥꯝ ꯋꯥꯔꯤ, ꯏꯃꯥ ꯅꯆꯥꯕꯨ ꯑꯝꯇ ꯂꯧꯁꯤꯟꯕꯤꯌꯨ ꯂꯥꯎꯅꯤ꯫ ꯃꯃꯥꯕꯨ ꯀꯧꯏ ꯈꯨꯝꯂꯛꯇꯕꯗꯨꯗ ꯏꯃꯨꯡꯗ ꯆꯪꯏ꯫ ꯂꯝꯌꯥꯏ ꯀꯥ ꯑꯗꯨꯗ ꯃꯃꯥꯅ ꯃꯌꯥꯗ ꯀꯣꯡꯒꯣꯜ ꯀꯥꯗꯨꯅ ꯆꯞ ꯇꯤꯡꯊꯣꯛꯇꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯏ꯫ ꯏꯃꯥ ꯀꯔꯤꯅꯤ ꯏꯃꯥꯅ ꯇꯧꯔꯝꯂꯤꯕꯁꯤꯕꯨ? ꯏꯃꯥ! ꯃꯃꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯏꯃꯥ ꯅꯆꯥꯕꯨ ꯋꯥꯔꯧꯗꯨꯅ ꯆꯠꯂꯕ꯭ꯔꯅꯤ ꯏꯃꯥ? ꯁꯤ ꯃꯤꯠꯄꯥꯡ ꯅꯆꯥ ꯂꯥꯜꯂꯦ ꯏꯃꯥ ꯅꯆꯥꯕꯨ ꯀꯅꯥꯒ ꯂꯩꯍꯧ ꯍꯥꯏꯕꯅꯣ? ꯃꯍꯥꯛ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯂꯤ꯫ ꯃꯍꯥꯛ ꯀꯞꯆꯔꯤ꯫ ꯑꯍꯤꯡꯗꯨꯗ ꯈꯣꯝꯕ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ꯫ ꯃꯃꯥ ꯂꯩꯈꯤꯗꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯅꯁꯨ ꯃꯁꯥ ꯄꯨꯝꯕ ꯊꯛ ꯊꯛ ꯅꯤꯛꯂꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯈꯣꯝꯕ ꯋꯥꯈꯜ ꯀꯌꯥ ꯈꯜꯂꯕ ꯇꯨꯡꯗ ꯇꯝꯅꯥꯒꯤ ꯌꯨꯝ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯇꯝꯅꯥ ꯃꯄꯨꯔꯣꯏꯕꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗꯨꯕꯨ ꯎꯕꯗ ꯃꯥꯒꯤ ꯊꯃꯣꯏ ꯍꯔꯥꯎꯕꯅ ꯂꯣꯏ꯫ ꯈꯣꯝꯕꯅ ꯇꯝꯅꯥ ꯑꯩ ꯂꯥꯛꯏ, ꯃꯈꯣꯏ ꯊꯥꯖꯧ꯫ ꯑꯩ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ꯫ ꯅꯤꯡꯉꯝꯗ꯭ꯔꯕ ꯊꯃꯣꯏ ꯑꯁꯤ ꯄꯨꯗꯨꯅ ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ, ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯥꯡꯒꯣꯜꯗ ꯐꯝꯁꯤ꯫ ꯌꯥꯅꯤ꯫ ꯇꯥꯔꯩꯗꯨꯗ ꯐꯝꯊꯩ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏ꯫ ꯑꯩꯒꯤ ꯏꯃꯥꯗꯣ ꯉꯔꯥꯡ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯇꯧ ꯀꯔꯝꯅ ꯏꯃꯥꯕꯨ? ꯃꯆꯥꯒꯤꯗꯃꯛꯇ ꯋꯥꯖꯔꯕꯤ ꯏꯃꯥꯗꯣ ꯍꯨ ꯊꯛꯇꯨꯅ ꯉꯔꯥꯡ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯩ ꯑꯁꯦ ꯃꯃꯥꯒꯤ ꯁꯥꯞ ꯐꯪꯂꯕꯅꯤ꯫ ꯑꯩ ꯌꯥꯝꯅ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ꯫ ꯏꯃꯥꯅ ꯍꯥꯏꯕ ꯋꯥꯗꯣ ꯑꯩꯅ ꯈꯛ ꯏꯟꯈꯤꯗ꯭ꯔꯦ꯫ ꯇꯝꯅꯥ ꯑꯩꯈꯣꯏꯗ ꯆꯠꯂꯁꯤ꯫ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯊꯛꯇ ꯊꯣꯛꯄ ꯁꯖꯤꯛ ꯊꯕꯥꯛ ꯃꯥꯅ ꯃꯁꯣꯝ ꯂꯦꯞꯈ꯭ꯔꯕꯁꯨ, ꯑꯍꯤꯡꯒꯤ ꯊꯥꯖ ꯃꯥꯅ ꯏꯐꯝꯗꯒꯤ ꯂꯣꯠꯈ꯭ꯔꯕꯁꯨ ꯅꯪꯕꯨ ꯊꯥꯖꯅ ꯑꯩꯅ ꯅꯪꯕꯨ ꯂꯥꯛꯄ ꯈꯧꯔꯥꯡꯅ ꯉꯥꯏꯔꯛꯈꯤ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯤꯡꯕꯁꯦ ꯃꯅꯤꯡ ꯊꯨꯡꯂꯦ꯫ ꯇꯝꯅꯥ ꯑꯩꯕꯨ ꯑꯃꯨꯛꯇ ꯅꯪꯅ ꯉꯥꯛꯎꯅꯤ꯫ ꯏꯔꯥꯜ ꯈꯛꯇꯅ ꯌꯣꯝꯂꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯅꯪꯅ ꯉꯥꯛꯄꯤꯌꯨ꯫ ꯑꯩ ꯅꯈꯣꯡ ꯀꯣꯟꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯋꯥꯍꯩ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯃꯈꯥꯗ ꯄꯥꯛꯊꯩ꯫ ꯃꯁꯤꯗ ꯃꯥꯒꯤ ꯃꯤꯍꯨꯜ ꯑꯗꯨ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯦ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯥꯒꯤ ꯃꯤꯍꯨꯜ ꯑꯁꯤ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯃꯥꯡꯒꯨꯝꯕ ꯇꯧꯕꯅꯤ꯫ ꯃꯥꯒꯤ ꯃꯤꯍꯨꯜ ꯑꯗꯨ ꯆꯦꯟꯈꯠꯈ꯭ꯔꯦ꯫ ꯅꯍꯥ ꯑꯣꯏꯔꯤ ꯃꯥꯅ ꯌꯨꯒꯤ ꯈꯔꯨꯡꯗ ꯂꯨꯞꯂꯨꯕ, ꯆꯈꯥꯎꯗ ꯀꯔꯤꯁꯨ ꯇꯥꯗꯅ ꯃꯌꯥꯏ ꯀꯜꯂꯕ ꯍꯤꯗꯥꯛ ꯑꯗꯨꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯊꯛꯆꯤꯜꯂꯨꯕꯒꯤ ꯃꯍꯩꯅꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯤꯍꯨꯜ ꯑꯗꯨ ꯆꯦꯟꯈꯠꯈꯤꯗꯨꯅ ꯀꯞꯇꯨꯅ ꯋꯥ ꯍꯥꯏꯔꯝꯕꯗꯒꯤ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛ ꯂꯦꯞꯊꯈ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯇꯝꯅꯥꯅ ꯄꯥꯈꯠꯅ ꯃꯈꯣꯏ ꯊꯥꯖꯧ, ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯁꯤ ꯃꯤꯠꯄꯥꯡ ꯋꯥꯈꯜ ꯇꯥꯔꯣ, ꯃꯈꯣꯏ ꯊꯥꯖꯧ꯫ ꯏꯕꯦꯇꯣꯝꯕꯤꯅ ꯏꯁꯤꯡ ꯄꯨꯊꯣꯔꯛꯇꯨꯅ ꯈꯣꯝꯕꯒꯤ ꯂꯋꯥꯏꯗꯨꯗ ꯍꯥꯞꯄꯤ꯫ ꯅꯝꯃꯤ꯫ ꯃꯥꯕꯨ ꯋꯥꯈꯜ ꯇꯥꯔꯛꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯔꯤ꯫ ꯃꯥꯒꯤ ꯃꯁꯥꯗ ꯆꯦꯜꯂꯤꯕ ꯏꯒꯤ ꯏꯆꯦꯜ ꯂꯦꯞꯈ꯭ꯔꯦ꯫ ꯍꯣꯜꯂꯤꯕ ꯁꯣꯔ ꯑꯗꯨꯁꯨ ꯃꯥꯡꯈ꯭ꯔꯦ꯫ ꯃꯁꯥ ꯄꯨꯝꯕ ꯆꯞ ꯇꯤꯡꯈ꯭ꯔꯦ꯫ ꯇꯝꯅꯥ ꯃꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯩ꯫ ꯃꯈꯣꯏ ꯊꯥꯖꯧ, ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯅꯪꯒꯤ ꯁꯛꯇꯝ ꯎꯔꯤ ꯍꯥꯏꯅ ꯍꯔꯥꯎꯖꯔꯨꯕ, ꯅꯪꯅ ꯏꯅꯥꯛꯇ ꯂꯥꯛꯂꯦ ꯍꯥꯏꯅ ꯅꯨꯡꯉꯥꯏꯖꯔꯨꯕ, ꯑꯗꯨꯒ ꯀꯔꯤꯅꯣ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯪꯅ ꯏꯃꯥꯡꯗ ꯎꯠꯂꯔꯤꯕ ꯁꯛꯇꯝ ꯑꯁꯤꯕꯨ? ꯁꯦ ꯍꯧꯒꯠꯂꯣ, ꯑꯩꯅ ꯀꯧꯔꯤꯕꯁꯦ ꯅꯪꯕꯨ ꯇꯥꯗ꯭ꯔꯕ꯭ꯔꯣ? ꯑꯃꯨꯛꯇ ꯈꯨꯝꯂꯛꯎꯕ, ꯅꯪꯒꯤ ꯇꯝꯅꯥꯅ ꯀꯧꯔꯤꯌꯦ, ꯑꯩꯈꯣꯏ ꯊꯥꯖꯧ꯫ ꯃꯊꯃꯣꯏ ꯁꯣꯛꯅ ꯃꯍꯥꯛ ꯀꯞꯆꯔꯤ꯫ ꯈꯣꯝꯕ ꯃꯥꯅ ꯇꯧꯖꯈꯤꯕꯗꯨꯅ ꯃꯍꯥꯛ ꯃꯍꯩ ꯐꯪꯂꯦ꯫ ꯃꯃꯥꯒꯤ ꯁꯥꯞꯁꯨ ꯐꯪꯂꯦ ꯃꯍꯥꯛ꯫ ꯉꯁꯤꯗꯤ ꯃꯥꯒꯤ ꯇꯝꯅꯥꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯎꯖꯗꯨꯅ ꯊꯋꯥꯏꯒꯤ ꯍꯛꯆꯥꯡ ꯑꯁꯤꯅ ꯈꯥꯏꯅꯔꯤ꯫ ꯇꯝꯅꯥ ꯊꯃꯣꯏ ꯁꯣꯛꯅ ꯇꯦꯟꯊꯥꯖꯩ꯫ ꯑꯗꯨꯉꯩ ꯄꯥꯔꯤ ꯆꯥꯎꯗ꯭ꯔꯤꯕ ꯃꯍꯥꯛꯅ ꯁꯤꯡꯅꯨꯡ ꯑꯗꯨꯗ ꯃꯃꯥ ꯃꯄꯥ ꯃꯆꯦ ꯀꯥꯏꯅꯕꯒꯤ ꯃꯩꯁꯥꯛꯅ ꯃꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯊꯋꯥꯏ ꯁꯤꯛꯂꯥ ꯑꯣꯟꯗꯨꯅ ꯁꯤꯡꯅꯨꯡ ꯑꯗꯨꯃ ꯈꯣꯟꯊꯥꯡ ꯌꯩꯅ ꯇꯥꯏꯕꯪꯗ ꯂꯩꯍꯧꯔꯤꯕ ꯃꯈꯣꯏꯕꯨ ꯇꯥꯝꯅ ꯇꯥꯝꯅ ꯀꯧꯗꯨꯅ ꯇꯝꯅꯥ ꯀꯧꯕꯤ ꯁꯤꯛꯂꯥ ꯑꯣꯟꯕꯒꯨꯝ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯇꯝꯅꯥꯅ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯗꯨꯅ ꯀꯞꯆꯔꯤ꯫